ꯃꯩꯔꯥꯕ ꯑꯩꯒꯤ ꯒꯥꯔꯤꯗꯣ ꯌꯥꯗꯗꯅ ꯋꯥꯔꯛꯁꯣꯞꯇ ꯊꯝꯃꯝꯃꯦ ꯍꯣꯔꯦꯟ ꯍꯟꯕꯗ ꯅꯪ ꯈꯔ ꯊꯤꯟꯕꯤꯗꯥꯏ ꯍꯣꯏ ꯃꯦꯝ ꯐꯔꯦ ꯃꯩꯔꯥꯕ ꯅꯪ ꯑꯩꯈꯣꯏ ꯃꯦꯝꯅ ꯑꯝꯇ ꯀꯥꯈꯠꯂꯣ ꯍꯥꯏꯕꯅꯤ ꯍꯣꯏ ꯀꯥꯈꯠꯂꯛꯑꯒꯦ ꯑꯩ ꯑꯃꯨꯛꯇ ꯆꯪꯉꯨꯒꯤ May I come in, ma'am? ꯆꯪꯉꯣ ꯑꯩꯒꯤ ꯒꯥꯔꯤꯗꯣ ꯁꯦꯝꯕ ꯂꯣꯏꯗꯗꯅ ꯃꯤꯅ ꯊꯤꯟꯕꯤꯔꯛꯑꯦ ꯉꯁꯤꯁꯨ ꯌꯨꯝ ꯐꯥꯎꯕꯗꯪ ꯗ꯭ꯔꯣꯞ ꯇꯧꯕꯤ ꯇꯥꯔꯦ ꯌꯥꯏ ꯃꯦꯝ ꯂꯧꯕꯁꯨ ꯑꯗꯨꯝ ꯂꯥꯛꯆꯒꯦ ꯑꯗꯨꯅ ꯐꯔꯗ꯭ꯔꯥ ꯄꯦꯇ꯭ꯔꯣꯜꯗꯨꯅ ꯑꯩꯅ ꯍꯥꯜꯂ ꯂꯣꯏꯔꯦꯅꯦ ꯌꯥꯅꯤꯗ ꯑꯩ ꯑꯗꯨꯝ ꯍꯥꯟꯖꯒꯦ ꯑꯗꯣ ꯑꯩꯅ ꯅꯪꯒꯤ ꯃꯅꯤꯡꯗ ꯅꯞꯄ ꯎꯔꯒ ꯑꯃꯨꯛ ꯁꯥꯎꯅꯔꯣꯏꯗ꯭ꯔꯣ ꯀꯗꯥꯏꯗꯅꯣꯗ ꯃꯦꯝ ꯑꯣꯟꯊꯣꯛꯄ ꯑꯩꯒꯤꯗꯤ ꯑꯗꯨꯒꯨꯝꯕ ꯁꯥꯎꯕꯤꯅꯅꯕ ꯃꯤꯒ ꯂꯩꯇꯦꯗ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯂꯥꯛꯄꯗꯨꯕꯨꯗꯤ ꯑꯩ ꯑꯗꯨꯝ ꯂꯥꯛꯆꯔꯒꯦ ꯍꯟꯕꯗꯤ ꯅꯪꯒꯤ ꯇꯨꯡꯗ ꯈꯔ ꯅꯞꯄ ꯇꯥꯔꯦꯅꯦ ꯌꯥꯏ ꯃꯦꯝ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯅꯉꯣꯟꯗ ꯄꯥꯎ ꯍꯥꯏꯔꯛꯑꯒꯦ ꯍꯣꯏ ꯃꯦꯝ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤ ꯍꯣꯏ ꯀꯔꯤꯅꯣ ꯉꯁꯤꯗꯤ ꯏꯆꯥꯁꯦ ꯅꯍꯥꯟ ꯃꯈꯩ ꯁꯦꯠꯇꯕ ꯐꯤꯖꯣꯜꯒ ꯁꯦꯠꯂꯝꯃꯤꯅ ꯅꯣꯏ ꯀꯣꯂꯦꯖꯀꯤ ꯗꯔꯃꯥꯒ ꯌꯥꯎꯒꯗꯕ ꯂꯩꯕ꯭ꯔꯣ ꯀꯩꯅꯣ ꯍꯥꯏꯁꯦ ꯇ꯭ꯔꯦꯗꯤꯁꯟ ꯉꯥꯛꯏꯅꯤ ꯀꯩꯅꯣ ꯏꯃꯥ ꯅꯪꯁꯨ ꯅꯥꯠ ꯀꯟꯕ ꯂꯨꯞꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤꯒ ꯃꯔꯤ ꯂꯩꯅꯔꯕ꯭ꯔꯣ ꯂꯩꯅꯗ꯭ꯔꯤ ꯂꯩꯅꯒꯦꯅ ꯈꯜꯂꯝꯃꯤꯅꯦ ꯍꯦꯛ ꯈꯟꯕꯒ ꯃꯁꯤꯒꯤ ꯐꯤꯖꯣꯜꯁꯤꯡꯁꯦ ꯁꯦꯠꯂꯤꯁꯤꯅꯗꯤ ꯃꯔꯤꯒ ꯂꯩꯅꯔꯕꯗꯤ ꯅꯪꯒꯤ ꯍꯥꯟꯅꯒꯤ ꯐꯤꯖꯣꯜꯁꯤꯡꯗꯣ ꯑꯃꯠꯇ ꯁꯤꯖꯤꯟꯅꯗꯕ ꯇꯥꯔꯤꯅꯦ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤ ꯑꯩꯉꯣꯟꯗꯒꯤ ꯍꯥꯟꯅ ꯆꯠꯀꯗꯕ ꯃꯥꯜꯂꯤꯗ ꯑꯍꯥꯟꯅ ꯀꯣꯟ ꯈꯔ ꯌꯦꯡꯅꯁꯤꯀꯣ ꯑꯩꯗꯤ ꯋꯥꯔꯅꯤꯡ ꯗ꯭ꯔꯦꯁꯅꯤꯀꯣ ꯁꯦꯠꯂꯤꯁꯦ ꯁꯠ ꯁꯠ ꯆꯠꯆꯍꯧ ꯑꯩꯅ ꯍꯥꯜꯂꯗꯤ ꯆꯣꯞꯆꯅꯤ ꯀꯌꯥꯗ ꯉꯝꯂꯤꯕ ꯑꯉꯥꯡꯅꯣꯅꯦ ꯃꯁꯤꯕꯣ ꯃꯁꯥꯒꯗꯤ ꯁꯥꯗꯦꯅꯦ ꯅꯪꯕꯨ ꯍꯛꯆꯥꯡꯒ ꯉꯝꯗ ꯃꯁꯤꯅ ꯀꯥꯏꯗꯩ ꯂꯤꯛꯅꯣ ꯅꯍꯥꯟꯉꯩꯗꯤ ꯎꯗꯦꯅ ꯀꯥꯏꯗꯩꯅꯣꯕ ꯃꯗꯨ ꯀꯅꯥꯗꯒꯤ ꯋꯥꯏꯔꯛꯏꯅꯣ ꯃꯤꯉꯣꯟꯗꯒꯤ ꯋꯥꯏꯒꯅꯣ ꯍꯥꯏꯗ꯭ꯔꯣ ꯑꯩꯅ ꯋꯥꯏꯔꯛꯄ ꯅꯠꯇꯦꯕ ꯏꯃꯥ ꯑꯣ ꯅꯥꯠ ꯀꯟꯕ ꯂꯨꯞꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤꯗꯨꯅ ꯅꯨꯡꯁꯤ ꯈꯨꯗꯣꯜ ꯄꯤꯔꯛꯏꯔꯣ ꯅꯨꯄꯥꯗꯣ ꯀꯅꯥꯅꯣ ꯂꯤꯛꯀ ꯄꯤꯔꯛꯑꯒ ꯊꯦꯝꯃꯒ ꯅꯥꯇꯩ ꯆꯥꯗꯕ ꯅꯨꯄꯥ ꯑꯣꯏꯔꯝꯃꯗꯅ ꯑꯋꯥꯕ ꯇꯥꯅꯤꯀꯣ ꯀꯩꯁꯨ ꯇꯧꯔꯣꯏ ꯏꯃꯥ ꯌꯥꯝ ꯐꯕ ꯅꯨꯄꯥꯅꯤ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯈꯪꯅꯍꯜꯂꯨꯗꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯀꯅꯥꯅꯣ ꯀꯩꯅꯣ ꯃꯥꯅ ꯑꯃꯨꯛ ꯀꯞꯄꯤꯁꯤꯅ ꯅꯨꯄꯥꯗꯨꯕꯨ ꯅꯨꯄꯤ ꯑꯉꯥꯡꯒ ꯂꯩꯔꯖꯥꯠꯂꯣ ꯅꯨꯄꯤ ꯑꯉꯥꯡꯒ ꯂꯩꯇꯦ ꯀꯩꯁꯨ ꯑꯗꯣ ꯑꯩꯗꯤ ꯈꯔ ꯀꯞꯇꯣꯔꯤ ꯃꯥꯕꯨ ꯅꯨꯡꯁꯤꯔꯨꯕꯒꯤ ꯀꯣꯟꯅ ꯈꯪꯉꯛꯀꯅꯤ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨ ꯁꯣꯏꯅ ꯊꯣꯛꯂꯛꯀꯅꯤ ꯅꯨꯄꯤꯗꯣ ꯑꯩꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯏꯟꯒꯗꯕꯅꯤ ꯊꯣꯛꯂꯛꯑꯦ ꯐꯣꯟꯗꯣ ꯁꯜꯂꯨ ꯀꯩꯅꯣ ꯅꯪꯅ ꯇꯧ ꯂꯩꯗꯨ ꯈꯣꯡ ꯑꯃ ꯁꯪꯕꯗꯧ ꯇꯧ ꯂꯩꯗꯨꯕꯣ ꯐꯖꯍꯜꯂꯨ ꯅꯨꯄꯤ ꯆꯠꯈꯤꯕꯅ ꯍꯥꯜꯂꯅꯤꯅꯦ ꯅꯪꯒꯤ ꯅꯨꯄꯤ ꯍꯥꯏꯅꯕꯒꯤ ꯋꯥꯔꯤꯗꯣ ꯍꯧꯗꯣꯛꯍꯧꯔꯣ ꯍꯥꯏꯕꯅꯤꯅꯦ ꯀꯩꯅꯣ ꯑꯩꯒꯤꯕꯨ ꯅꯨꯄꯤ ꯃꯁꯛ ꯐꯖꯕ ꯂꯩ ꯍꯥꯏꯁꯤꯕꯣ ꯑꯁ ꯑꯩ ꯅꯨꯄꯤꯒ ꯑꯝꯇ ꯀꯣꯏꯔꯣꯏꯗ ꯒꯨꯗ ꯁꯣꯠ ꯃꯅꯤꯡꯗꯩ ꯐꯖꯅ ꯇꯥꯔꯤꯀꯣ ꯑꯣ ꯅꯨꯄꯤꯗꯣ ꯃꯣꯏꯔꯥꯡ ꯊꯣꯏꯕꯤꯒ ꯃꯁꯛ ꯃꯥꯟꯅꯩꯌꯦꯕ ꯀꯩꯗꯧꯔꯦ ꯑꯃꯨꯛ ꯍꯧꯔꯕ ꯑꯃꯗꯣ ꯆꯪꯈꯤꯕꯅ ꯍꯥꯜꯂꯅꯤ ꯍꯥꯏꯍꯧꯔꯣ ꯍꯥꯏꯕꯅꯤꯅꯦ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤꯕ ꯅꯨꯄꯤ ꯑꯃ ꯂꯩ ꯃꯉꯥꯜꯂꯩ ꯃꯥꯅ ꯁꯛ ꯍꯥꯏꯔꯦ ꯐꯖꯩ ꯑꯩꯕꯨ ꯌꯥꯝ ꯊꯥꯖꯗꯕ꯭ꯔꯣ
야래 누피 장래 누피 장래 링클락 포인트 얼나 자 블링도 이러면 툭툭 그래다 sorry bro 세민이니 할로 할로 선비 할로 할로 설마 그이 놈 하나 주저으면 던질리지 뭐 앙클 앙클 에이, 그이도래? 너는 파야비게 동네 양은 독질러 있더나. 하이행제 앙클과 임팔 남다 쳤대 야들 에이, 그이도래 봐. 서현 미우나보네 에이, 누이니 그이 동네로 그러기. 허지도 폰 돌아가면 서현 미도 아도 호이마 하이드 비 주접 던전 그래 보지 헤헤. 폰 스위치 업 아묵 레이거니? 아묵 온 떨어거니? 신이네. 누시나버기 장영하리샤. 에이, 호지목 메시지 타절로. 에잉 임팔 나가니. Merhaba, nang ay ko'y ma'am na customer loans da amta sang uhayban. 맴 정오 메라바 카모 세 해피 버스데이 ꯅꯪꯒꯤ ꯕꯔꯊꯗꯦꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯩꯔꯁꯨ ꯉꯁꯤꯗꯤ ꯉꯟꯅ ꯆꯠꯈꯤꯕ ꯌꯥꯅꯤꯀꯣ ꯃꯦꯝ ꯑꯩ ꯕꯔꯊꯗꯦꯅꯦꯗꯤ ꯀꯃꯥꯏꯅ ꯈꯪꯉꯤꯕ ꯅꯪꯒꯤ ꯁꯔꯇꯤꯐꯤꯀꯦꯠꯇ ꯅꯪꯒꯤ ꯗꯦꯠ ꯑꯣꯐ ꯕꯔꯊ ꯌꯥꯎꯏꯗꯨꯗꯤ ꯑꯗꯨꯗꯤ ꯃꯦꯝ ꯑꯩ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤ Merhaba, happy birthday. ꯊꯦꯡꯛ ꯌꯨ Ngasidi ma'am na nangi birthday ni na yam tawthakre ne. ꯁꯤ ꯉꯥꯛꯇꯅꯤꯗ ꯅꯣꯏꯅ ꯀꯦꯁ ꯈꯪꯉꯣꯏ ꯍꯜꯂꯣ ꯅꯨꯡꯁꯤꯕꯤ ꯑꯩꯈꯣꯏ ꯃꯦꯝꯅ ꯑꯩ ꯕꯔꯊꯗꯦ ꯒꯤꯐ ꯑꯃ ꯄꯤꯔꯛꯄ ꯋꯥꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯁ꯭ꯇꯥꯐ ꯃꯌꯥꯝꯒꯤ ꯑꯆꯥꯄꯣꯠ ꯃꯥ ꯂꯣꯏ ꯂꯩꯊꯥ ꯂꯩꯔꯝꯕ ꯋꯥꯅꯤ ꯑꯩꯉꯣꯟꯗꯗꯤ ꯅꯪꯒꯤ ꯕꯔꯊꯗꯦꯅꯦ ꯍꯥꯏꯗꯦꯅ ꯑꯩ ꯕꯔꯊꯗꯦ ꯅꯠꯇꯦꯃꯤ ꯑꯍꯟꯁꯤꯡꯅ ꯁꯥꯔꯇꯤꯐꯤꯀꯦꯠꯇ ꯑꯩꯈꯣꯏ ꯃꯥꯔꯛꯁꯀꯤ ꯇꯥꯡ ꯋꯥꯟꯗ ꯂꯣꯏ ꯄꯣꯍꯜꯂꯤꯗꯅ ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯦꯝꯅ ꯑꯩꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠꯇꯣ ꯌꯦꯡꯉꯒ ꯃꯥꯔꯛꯁꯀꯤ ꯇꯥꯡ ꯋꯥꯟꯗꯣ ꯑꯩꯒꯤ ꯕꯔꯊꯗꯦꯅꯦꯅ ꯃꯥꯅ ꯂꯧꯕꯤ ꯂꯩꯔꯝꯕ ꯋꯥꯅꯤ ꯃꯩꯔꯥꯕ ꯅꯪꯁꯦ ꯅꯣꯏ ꯃꯦꯝꯅ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯥꯜꯂꯦ ꯑꯗꯨꯅꯅꯦ ꯒꯤꯐꯀ ꯄꯤꯗꯅ ꯑꯆꯥꯊꯛꯀ ꯌꯥꯝ ꯄꯤꯖꯔꯝꯃꯤꯗꯣ ꯑꯩꯈꯣꯏ ꯃꯦꯝꯅꯕꯣ ꯅꯨꯡꯁꯤꯔꯝꯃꯣꯏꯗ ꯃꯩꯔꯥꯕ ꯅꯨꯄꯤꯒꯤ ꯃꯑꯣꯡꯁꯤꯗꯤ ꯅꯨꯄꯤꯗꯅ ꯈꯪꯒꯗꯕꯅꯦ ꯁꯨꯃꯥꯏꯅ ꯇꯧꯁꯦ ꯅꯪꯒꯤ ꯕꯔꯊꯗꯦꯒꯤ ꯆꯥꯟꯁ ꯂꯧꯔꯒ ꯇ꯭ꯔꯤꯠ ꯇꯧꯒꯦ ꯍꯥꯏꯌꯣ ꯃꯗꯨꯗ ꯌꯥꯔꯛꯄ ꯌꯥꯔꯛꯇꯕꯗꯣ ꯅꯪꯕꯨ ꯅꯨꯡꯁꯤ ꯅꯨꯡꯁꯤꯗꯦ ꯈꯪꯗꯣꯏꯅꯦ ꯍꯧꯖꯤꯛ ꯆꯪꯉꯒ ꯍꯥꯏꯔꯨꯒꯦꯔꯣ ꯍꯣꯏ ꯑꯩ ꯂꯥꯏꯕꯛ ꯌꯦꯡꯉꯨꯔꯒꯦ ꯊꯝꯃꯦ ꯑꯗꯨꯗꯤ ꯃꯦꯝ ꯀꯩ ꯂꯩꯔꯦ ꯃꯩꯔꯥꯕ ꯑꯩꯕꯨ ꯁ꯭ꯋꯥꯏꯗ ꯁꯣ ꯑꯃ ꯑꯩ ꯁꯤꯗ ꯁꯨꯝ ꯐꯝꯃꯝꯕꯗꯨꯗ ꯁꯣꯗꯤ ꯂꯩꯕ ꯎꯗꯤꯌꯦ ꯃꯦꯝ ꯃꯦꯝꯗꯤ ꯆꯥꯛꯀ ꯂꯥꯝꯗꯣ ꯂꯥꯝꯗꯦꯗ ꯆꯥꯔꯛꯇ ꯉꯥꯏꯔꯤ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤ ꯁꯣꯗꯨꯕꯨ ꯃꯩꯔꯥꯕ ꯑꯝꯇ ꯉꯥꯏꯈꯣ
ꯅꯪꯒꯤ ꯕꯔꯊꯗꯦꯒꯤ ꯀꯦꯝ ꯄꯤꯖꯔꯔꯣꯏꯗ꯭ꯔꯣ? ꯑꯗꯨꯒꯤꯅꯦ ꯑꯩꯅ ꯃꯦꯝꯗ ꯆꯥꯛ ꯂꯥꯝꯕ꯭ꯔꯥ ꯍꯪꯖꯔꯝꯕꯗꯣ. ꯃꯦꯝ ꯀꯩ ꯆꯥꯁꯤꯒꯦ? ꯉꯁꯤꯗꯤ ꯀꯩꯁꯨ ꯆꯥꯅꯤꯡꯗ꯭ꯔꯦ. ꯍꯌꯦꯡ ꯑꯣꯏꯅ ꯆꯥꯔꯁꯦ. ꯂꯩꯖꯔꯒꯦ ꯃꯦꯝ. ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ. Hello, ꯅꯨꯡꯁꯤꯕꯤ. ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯃꯦꯝꯗꯣ ꯄꯨꯛ ꯊꯜꯂꯦ, ꯁꯟꯗꯦꯗ ꯆꯥꯔꯁꯦꯅ ꯍꯥꯏꯔꯦ. ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯥꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯕꯅꯦ. ꯍꯌꯦꯡ ꯎꯅꯕꯁꯤꯗ I love you ꯍꯦꯛꯇ ꯍꯥꯏꯍꯧꯔꯣ. ꯍꯣꯏ, ꯑꯩ ꯇ꯭ꯔꯥꯏ ꯇꯧꯒꯦ. ꯑꯗꯣ ꯀꯔꯤ ꯗ꯭ꯔꯦꯁ ꯁꯦꯠꯂꯒ ꯎꯅꯕ ꯆꯠꯂꯣ ꯍꯥꯏꯅꯣ? ꯕ꯭ꯂꯦꯛ ꯃꯦꯟ ꯁꯔꯠ ꯑꯃ ꯂꯤꯠꯂꯣ. ꯈꯪꯒꯥꯎꯗꯤ ꯅꯪ ꯑꯄꯥꯝꯕ ꯑꯃ ꯁꯦꯠꯂꯣ. ꯑꯗꯣ ꯑꯩꯅ I love you ꯍꯥꯏꯌꯨ ꯍꯥꯏꯕꯗꯣ ꯀꯥꯎꯅꯤꯀꯣ. ꯅꯨꯡꯁꯤꯕꯤ, ꯍꯌꯦꯡ ꯆꯠꯂꯒ ꯄꯥꯎ ꯍꯥꯏꯔꯛꯀꯦ. ꯀꯩ ꯆꯥꯅꯤ? ꯁ꯭ꯇ꯭ꯔꯣꯕꯦꯔꯤ ꯁꯦꯛ ꯑꯣꯏꯅ ꯊꯛꯑꯁꯤ. ꯁ꯭ꯇ꯭ꯔꯣꯕꯦꯔꯤ ꯁꯦꯛ ꯑꯅꯤꯗ. ꯃꯦꯝ, ꯃꯤꯅꯤꯠ ꯑꯃꯇ. ꯍꯜꯂꯣ. ꯅꯣꯏ ꯃꯦꯝꯒ ꯊꯦꯡꯅꯔꯕꯣ? ꯊꯦꯡꯅꯕ ꯅꯠꯇꯦ, ꯃꯤ ꯐꯝꯃꯤꯟꯅꯔꯤꯉꯩꯗꯅꯤ ꯅꯪ ꯐꯣꯟ ꯇꯧꯁꯜꯂꯤꯁꯦ. ꯑꯗꯣ I love you ꯍꯥꯏꯕꯗꯣ ꯍꯥꯏꯕ ꯀꯥꯎꯅꯤꯀꯣ. ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯄꯣꯠꯇꯦ, ꯈꯨꯄꯥꯛ ꯆꯥꯗꯣꯏꯅꯤ. ꯀꯩꯗꯧꯕꯩ ꯆꯥꯗꯣꯏꯅꯣ? ꯅꯪꯒ ꯐꯝꯃꯤꯟꯅꯁꯦ ꯌꯥꯔꯛꯏꯗꯣ ꯁꯣꯏꯗꯅ ꯌꯥꯔꯛꯑꯗꯕꯅꯤ. ꯑꯩ ꯑꯃꯨꯛ ꯆꯪꯉꯒꯦ ꯅꯨꯡꯁꯤꯕꯤ. ꯃꯥ ꯃꯅꯨꯡ ꯉꯥꯏ ꯂꯩꯍꯧꯔꯤꯕ. ꯄꯥꯟꯗꯩꯅꯦꯕ ꯑꯩꯅ ꯇꯧꯔꯤꯁꯦ. ꯑꯩꯈꯣꯏꯅꯤ ꯅꯨꯡꯁꯤꯅꯔꯛꯄꯩ ꯋꯥꯔꯤꯗꯨꯗꯤ ꯅꯣꯏ ꯃꯦꯝꯗ ꯈꯪꯍꯟꯈ꯭ꯔꯕꯣ? ꯀꯩꯅꯣ ꯅꯪ ꯍꯥꯏꯁꯨ? ꯑꯩꯈꯣꯏꯅꯤ ꯅꯨꯡꯁꯨ ꯅꯨꯡꯁꯤꯅꯔꯝꯗꯅ ꯀꯃꯥꯏꯅ ꯃꯉꯣꯟꯗ ꯂꯤꯗꯣꯏꯅꯣ? ꯑꯩ ꯉꯥꯏ ꯂꯩꯍꯧꯔꯤ, ꯊꯝꯃꯒꯦ. ꯍꯣꯏ. ꯃꯩꯔꯥꯕ, ꯅꯪꯒꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯤꯒ ꯂꯩꯕ꯭ꯔꯣ? ꯑꯗꯨꯏ ꯀꯣꯏꯁꯟꯗꯨꯅꯦ ꯑꯩꯅ ꯃꯦꯝꯗ ꯍꯪꯕ ꯄꯥꯝꯃꯤꯁꯦ. ꯑꯩꯅ ꯍꯥꯟꯅ ꯍꯪꯕꯅꯦ, ꯅꯪꯅ ꯍꯥꯟꯅ ꯈꯨꯝꯕ ꯇꯥꯕ. ꯀꯅꯥꯝꯇ ꯀꯣꯏꯗꯦꯗ. ꯍꯧꯖꯤꯛꯀꯤ ꯅꯪꯅ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯃꯤꯗꯣ ꯀꯅꯥꯅꯣ? ꯑꯩꯈꯣꯏ ꯍꯥꯟꯅ ꯔꯤꯄꯣꯔꯇꯔ ꯑꯣꯏꯃꯤꯟꯅꯔꯝꯕ ꯏꯃꯥꯟꯅꯕ. ꯅꯨꯄꯤ ꯀꯌꯥꯅꯣ ꯅꯪꯅ ꯀꯣꯏꯅꯔꯤꯁꯦ? ꯀꯅꯥꯝꯇ ꯀꯣꯏꯗꯦꯗ ꯃꯦꯝ. ꯍꯧꯖꯤꯛꯀꯤ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯅꯨꯄꯤꯗꯨꯅ ꯀꯅꯥ? ꯏꯆꯝ ꯆꯝꯅ ꯁꯨꯝ ꯇꯤꯟꯅꯕꯅꯤꯗ. ꯐꯔꯦ. ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯐꯣꯟ ꯇꯧꯔꯛꯄ ꯃꯤꯗꯣ ꯂꯣꯠꯂꯤꯗꯣ? ꯂꯣꯠꯄꯒꯤ ꯃꯔꯝ ꯑꯃ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ. ꯅꯪꯅ ꯍꯧꯖꯤꯛ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯅꯨꯄꯤꯗꯣ, ꯃꯗꯨꯅ ꯅꯈꯣꯏꯒꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯑꯩꯉꯣꯟꯗ ꯂꯣꯏ ꯇꯝꯃꯛꯑꯕꯅꯦ. ꯀꯔꯤꯕ? ꯃꯥꯅ? ꯑꯗꯨꯃꯥꯏꯅꯅꯦ, ꯅꯨꯄꯤꯗꯨꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯆꯀꯠ ꯆꯀꯠ ꯇꯧꯍꯜꯂꯛꯀꯅꯨ. ꯑꯩ ꯆꯠꯂꯦ. ꯅꯪꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯁꯜꯂꯛꯄꯗꯒꯤ ꯔꯤꯖꯦꯛ ꯆꯠꯂꯦꯗꯅ.
ꯃꯩꯔꯥꯕ ꯅꯪ ꯃꯦꯝꯅ ꯉꯔꯥꯡꯒꯤ ꯐꯥꯏꯜꯗꯣ ꯄꯨꯔꯛꯑꯣ ꯍꯥꯏꯕꯅꯤ ꯌꯥꯔꯅꯤꯀꯣ ꯍꯣꯏ ꯑꯩ ꯃꯦꯝꯅ ꯀꯧꯈꯠꯂꯤꯌꯦ ꯐꯣꯟ ꯊꯝꯃꯨ मैम ngarang hai ba loan gi fine ni pham mairaba nanga khangne haiba nupi ma he he ingonda phone tore madu yam haina de ko ai jo am haina de da madu nupi do angau wi ni mem angau bi oiradi mental hospital da thamu yadra ai di ke do wi tham doi ba moi alaman jing tham jagadam ni ai ke senga oradi nangna pubi bai wa lai trene meng gi dai na puni da ma gi yam khenai da aseng bai ra aseng bai ni mem mairaba ai nongonda wam ta hage kai wanu mem adu buro angau bi dugi phone dong lai ai pai gi mem yare ai toge kaino nang toise ai ga mairaba ga se nuksinari koinari hoi hoi lohong doro bane nang yam yela no ai na ngangi sibu mana kainen khalamne mem ga khoni luhong dore en khalam gani mem ai chat pe ya yare yare hello sibi thanks kai gi thanks no nangna akhoi mem da phone tor pai ni noi mem na engon da chairaga nangna harauri ba duina temi nangna engon da phone tor ko matam do adu da ai mem gi ka da leba nangna phone tor ko da ai na mem da haidok pangam da na leba wa do khoi mem na engon da loi haidore yadra adu gi ne ba thamage hoi hoi amta changjarak pa yagadro no yum sidro ai jam chanam na boin thodra sahen bi legi bro kai no dungang na yeng leide sakhen bi do akhoi si ne kaigino nangna nasi da pigi bilik to nangna si lei mi de luhungba numit kino ngalakpada nang naingoda sanarambado madugi laman khungge khanbadagi aini isi saduna nangonda phone tokibani nangna pirak balik tusu aina season bane nangi chamjaraba nongduda aina nambu thamoi singna nusijaki pungnamak aina ni sauno kari nangu manasu asuk chawna minamba pirak likto ikai ai nangbu tasengna nusirure atumina kai numana ji bhalak ti jibo kadai sai janno soidna halakani mi laisabi ne yum da halakna kai cha thoino laisabi ni ne yum dong halak ta na mi mem dong chatle mani kamai tawba kai cha thoino ne nang yum da direct lak thoini ne direct landing ni ne bro no numit tarani gi manung da mangale ma sinani hai judi numit mangai tarungi sujangre hoi mai ni kam hai de
ꯊꯥꯡ ꯄꯥꯏꯔ ꯈꯔ ꯇꯥꯟꯅ ꯑꯣꯏꯗꯧ ꯃꯥꯟꯗ꯭ꯔꯦꯗ ꯍꯦ ꯑꯄꯪ ꯃꯉꯥꯂꯩꯃꯕꯨ ꯅꯪꯅ ꯅꯨꯡꯁꯤꯔꯗꯤ ꯑꯩꯅ ꯍꯥꯏꯕꯤꯂꯨꯅꯦ ꯂꯣꯏ ꯁꯤꯜꯂꯛꯀꯦꯅꯦ ꯕ꯭ꯔꯣꯅ ꯑꯩꯒꯤꯅꯦ ꯁꯤꯟꯕꯤꯔꯒ ꯕ꯭ꯔꯣꯒ ꯀꯣꯏꯅ ꯂꯩꯔꯕ ꯈꯪꯗꯦꯗ ꯑꯉꯥꯡꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯀꯣꯛꯁꯦ ꯚꯥꯏꯔꯁ ꯆꯪꯉꯤꯅꯦ ꯀꯦꯁꯇꯤ ꯈꯪꯗꯅ ꯍꯣꯏ ꯅꯌꯥꯝꯕꯩꯗꯤ ꯑꯩꯈꯣꯏ ꯑꯣꯐꯤꯁꯇ ꯊꯕꯛ ꯇꯧꯃꯤꯟꯅꯕꯤ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯑꯩꯉꯣꯟꯗ ꯀꯦꯜꯂꯤꯕꯅꯤꯅꯦ ꯅꯌꯥꯝꯕꯗ ꯇꯨꯔꯤꯕꯅꯤꯅꯦ ꯑꯗꯨꯕꯨꯗꯤ ꯕ꯭ꯔꯣꯅꯤꯗꯅ ꯁꯤ ꯉꯥꯛꯇꯅꯦ ꯑꯩꯈꯣꯏꯅ ꯇꯧꯕ ꯊꯕꯛꯇꯤ ꯅꯪꯁꯨ ꯃꯉꯥꯂꯩꯃꯗꯨ ꯌꯥꯕ ꯍꯧꯔꯝꯅꯤꯅꯦ ꯑꯗꯨꯅꯔ ꯊꯥꯡ ꯄꯥꯏꯔ ꯇꯥꯟꯅꯔꯛꯏꯗꯣ ꯃꯥ ꯌꯥꯟ ꯉꯝꯄꯣꯟꯇꯦꯅꯦ ꯅꯪꯅ ꯀꯌꯥꯝ ꯅꯨꯡꯁꯤꯒꯦꯅ ꯆꯥꯡꯌꯦꯡ ꯇꯧꯔꯤꯕꯅꯤꯅꯦ ꯅꯨꯃꯤꯠꯇꯨꯗ ꯅꯪꯅ ꯆꯦꯜꯂꯝꯗ꯭ꯔꯕꯗꯤ ꯋꯥ ꯂꯣꯏꯁꯟꯅꯕ ꯌꯥꯔꯕꯅꯤ ꯅꯪꯅ ꯊꯨꯟ ꯊꯥꯡꯒ ꯆꯦꯟꯈꯤꯕꯩ ꯁꯣꯏꯔꯤꯕꯅꯤ ꯐꯔꯦ ꯍꯪꯆꯤꯠ ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯌꯦꯁ ꯍꯥꯏꯍꯟꯒꯅꯤ ꯅꯉꯣꯟꯗ ꯀꯅꯥꯅ ꯌꯦꯁ ꯍꯥꯏꯗꯣꯏꯕ ꯑꯩ ꯂꯣꯏ ꯈꯪꯉꯦ ꯃꯥꯅ ꯑꯩꯕꯨ ꯀꯩꯁꯨ ꯅꯨꯡꯁꯤꯕ ꯅꯠꯇꯦ ꯅꯈꯣꯏ ꯑꯅꯤꯅ ꯃꯇꯝ ꯂꯦꯟꯕꯗ ꯑꯩꯁꯨ ꯌꯥꯎꯍꯟꯒꯦ ꯇꯧꯕ ꯅꯠꯇ꯭ꯔꯣ ꯅꯣꯏꯅꯦ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯀꯦꯅ ꯈꯜꯂꯛꯀꯅꯨ ꯅꯁꯛꯄ ꯎꯠꯂꯛꯀꯅꯨ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ ꯃꯉꯥꯂꯩꯃ ꯅꯪꯕꯨ ꯆꯥꯎꯔꯦꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯕ ꯀꯌꯥꯒꯤ ꯃꯇꯤꯛ ꯉꯥꯎꯖꯕ ꯑꯗꯨ ꯄꯨꯝꯅꯃꯛꯇꯨ ꯅꯪꯅꯗꯤ ꯀꯩꯁꯨ ꯈꯪꯗꯦ ꯑꯗꯨꯕꯨ ꯑꯩꯗꯤ 마기 ꯑꯁꯦꯡꯕ ꯊꯃꯣꯏꯗꯣ ꯃꯁꯛ ꯈꯪꯂꯨꯕꯅꯤꯅ 마기 ꯃꯇꯦꯡ 이점 점도 방법네. 아두고 너는 감기라면디 아이 아우드럽스 않네. 그래. 역시 비반 역시 비대바 해보세. 난이 와칼달래. 아두고 하나디 너무 더머시는 놈시잖아. Mangalima. Nang na ay nungsidragaso ay gimaron thokdraba thamosina namudi thamosina nungsi masimtang di kaubidano ay salokike Siam tangay ko ba? Kedore. Ichigilik to. Nga siam ta siruge. Nga sayna sa thokjungay da haiba yadro. Thabak sa thom dai sida tohoy deni nangbo. Mahut ama piradi tahoyrangani de iche. Se. Siwina sikro iche. Yare. Adoilik to ay siningde. Amoin sirurage. Yare iche. I like to see her. I'm seeing the mal. Kedorage. Tabak Tolaga, Amuhansan Badota Hoidena, CCO Hyper one. Kadai, Piro. Se. I see very good goiche. Magda Sarakbaga Jabing Manacre. Tong Paxagre. Singang City. Yari. Pazalerm. Hoi. I'm just saying that Payagadra. Eh. No yum sidra. As I jam sanam na boin thodra. Same be like bro. Eh, Kadore do muni young lady. Same be the Akajini. Chong opam slow.
정오 파모. 커피 타기세. 야네. 너희 제까지 그게. ꯑꯩꯈꯣꯏ ꯆꯦꯗꯣ ꯑꯣꯐꯤꯁ ꯆꯠꯈꯤꯌꯦ. ꯑꯩ ꯂꯥꯛꯀꯅꯤꯗꯤ ꯍꯥꯏꯒꯤꯅꯤ. ꯐꯔꯦ, ꯀꯩꯁꯨ ꯀꯥꯏꯗꯦ. ꯍꯜꯂꯣ? ꯅꯪ ꯌꯨꯝ ꯂꯩꯕ꯭ꯔꯥ? ꯂꯩꯌꯦ. 이마 타박 자토키부두디 윰 할라봐. 할락드리에. 아들이 난 윰 나서 톡도 빌레를 묵어. 헐. 너희 제라. 나대다. 이마나비네. फरे आई मुक चलगे नोई चेदा आई ला मेना खर तंबियो ꯍꯣꯏ ꯐꯅꯤ ꯑꯩ ꯊꯤꯟꯗꯣꯛꯆꯒꯦ अंकल कईदौरे लेरमद्रे ऑफिस तो चाचे अदुदी लाओ चसी लाओ Excuse me. कई ताकपीगदबा सिदा मैनेजर ओइबा सखेनबीदो लेखिबा लेखिए मीटिंग लेखिबा तातंग लेंसन बिरमु आई कौथोकजरु होय फनी Oi, nasa ada ipa pakakan ni. Cool down, cool down. Uncle, Sayanbi, I am Sangwi. All the best. Sayanbi, ngarang gua tidak lain ni. फोन दा नंगी खोंजेल दी तारगा सक्ति खंगना दबदुदा सक खंगना जेना अखोय अंकल गा लाइनी आई खोंजेल तारेबा नंग कनानो लोरी नंगजु याय अनु मांगजिदे याय दि गइनो ओ आइना फोन तबदगा स्विच ऑफ थमिबा आइगा सक खंगन दि जे नंग अखोय निगी नुसिना बजे तोंगना जे सिनिने हा कइनो नंग गांगिसे आइसे नंगी मतम लेंफम देने खनबा चलो मफम से था दो याम थुन चको मथों मरम खंगना इबे माउंट ngabigo ba ये मना माबू फन पामद्रगसु अदुमाइना हाइबदी हायनिंगदे कइनो हन मथों मरम खंगना यौशन बिरेसिबो चोमनिंग्रदिने याम थुन हनबिखो सेनबी कइनो नंग सितोइसिबो नंग इबु पामद्रदी करी येंगोंदे लेतेरी रही करी ये फोन वारी सारा इनोबा इबानी लुहोंग से बा हाइने खिताइने कनाइ लुहोंगबा ओ अइना नंगु नुसी जरुबगिदमा नंग अइगी अहुबा मिंग थादना पीखिबा लिक्तुदी नंग करिगी सिरबा अदु खतरा नंग पाबिदो सिदे अखोय नावबैनिने ngara imphal da sakhi dangai ri kari gi pau oira jano ai nawba natie uncle ibo bine o nawba natie ba ongta ngabigo ko hello
아이씨. 아들이 누피 자두다. 매임 잘라가 엉뚱 잠통 나루는 파더라. 나. 아두는 파동아. 토이, 토이. Karigino nang na ay sarga nupa ko ina media. Karigino ba? Ha? Nupa do na office talaga maya mamang do da ay bu ikay ba piba. Kaisu khangza ba ay bu aran ba tahan ba. Sayembi. Kay nunoy tong nari se. Kay dawrage ba? Kay dawrage haibane. Ma. Masingang se yam phataba ngang ne. Ay sarga phone do Guwahati dai nupa nga ko nyaram. Hojik nupa do na office talaga korok pa de intino ngai na khumde na. Ay buti na nga ngami. Nupa do na pirak palik tusu ay mo na siya laga ikay ba pili ne. Karino nang toy siya. Nupa do ka nang ko nay na tro. Ha? Ngay ko. Amukta ngay ko. Nasin hari ba si asumba ra ibema. Ima, achuma ngaktani. Iche, ay bungak piyo. Pumnama, ay nawakal tenbadagi thokiba ngaktani. Hey, how'd you make phone tawag sing do na? Ay na mangona phone amo na tawag kanuna. Magi number yaw sim do. Magan kre. Kari gumbamta. Ima, asisine. Waro biyade. Ay koy. Kari gumbamta samthoksa게 dan lakjabani. Yani, lengzin biro. Ahoy. Somda lengzin biro. Mula. Bema, sa nungga do kara semo. Yani. Angangsing na hojikta haibadagi ay pumnama khangjari. Aigi isa nupi atombisina angang oirubana. Wakan khantaba ngamhogdabadagi thokiba ngaktani. Saubiganu ko. adumnasu takpiganuta. Miyoiba haibasi landaba soidaba ngamponte. Aikoigi nupimcha ibe maduna lan kre soi kre haidana letter ama thaki male. Adugi letter do aikoi bungogi mapa pungna thengnarura male. Adude phone tawraktana aikoi mafam sida ista mung laksari si. Mai thong haibasina mayam gini do. Thamoi haibasina thamoi phaungnariba midu khaktagi maram maduna nupa macha siga thamoi phaungnariba songi isanupi atombi se mamau oijaba haiba laksage haidana asini phone tawra isi mapabu tapiriba wafamdo yamna phai adubu aikhoigi isanupi asidi yamna angang oiri manung matam charaba kanda saung hongba pamjai haina khara tambiyo adudi akhoi mo Guwahati da mo hangadamni na matam asi thengjalapni na akhoi mo hannaba tawjarage phani wa sasi sar sunga koda ning ni khangmo patro ning dum ta hango ibe magi ming na aigi ming thoi kawe thoi haba masije songi wangangdagi ngaukhibedagi sakhibe likni masi thoida sinajaramagi aduga sina igi karne asi amte pasingbi adudi akhoi amuk yogjarugige nongma phaijonga selaga amuk laksakip tari amuk yogjare
ꯑꯦ ꯀꯝ ꯇꯧꯋꯦ ꯐꯣꯟꯗꯣ ꯑꯃꯨꯛ ꯁꯥꯔꯀ꯭ꯋꯤꯠꯀ ꯆꯥꯛꯀꯅꯤ ꯍꯜꯂꯣ ꯑꯩ ꯊꯣꯏꯅꯦ ꯀꯩꯗꯧꯔꯤꯒꯦ ꯑꯩ ꯍꯦ ꯇꯧ ꯂꯩꯅꯨ ꯃꯤ ꯆꯤꯡꯅꯈꯤꯅꯤꯅꯦ ꯁꯠ ꯁꯠ ꯍꯥꯏꯈꯣꯅꯦ ꯁꯦꯡꯅ ꯑꯪꯀꯜꯒ ꯑꯩꯈꯣꯏꯅꯤ ꯃꯄꯥꯟ ꯊꯣꯛꯏꯌꯦ ꯑꯩ ꯑꯃꯨꯛ ꯅꯞꯁꯟꯗ꯭ꯔꯁꯨ ꯃꯊꯟꯗ ꯑꯗꯨꯝ ꯍꯥꯏ ꯌꯥꯔꯁꯤꯕꯨ ꯑꯣ ꯒꯨꯋꯥꯍꯥꯇꯤ ꯆꯠꯅꯕ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯑꯦꯕ ꯃꯄꯥꯟ ꯊꯣꯛꯑꯦ ꯍꯥꯏꯗꯨꯕꯨ ꯍꯧꯖꯤꯛꯄꯨ ꯀꯥꯏ ꯌꯧꯔꯒꯦ ꯂꯣꯏꯗꯣꯔꯦ ꯍꯦ ꯃꯥ ꯌꯥꯝ ꯇꯣꯏ ꯍꯪꯉꯛꯏꯗꯣ ꯅꯪ ꯎꯅꯅꯤꯡ ꯇꯧꯔꯤ ꯑꯣꯏꯔꯝꯒꯅꯤꯅꯦ ꯍꯜꯂꯛꯎꯔ ꯍꯪꯉꯨꯅꯦ ꯑꯩ ꯑꯃꯨꯛ ꯍꯜꯂꯣ ꯍꯥꯏꯔꯣ ꯅꯠꯇꯦꯗ ꯑꯩꯅ ꯂꯥꯟꯈꯤꯕꯗꯨꯒꯤ ꯌꯥꯝ ꯁꯥꯎꯔꯤꯕ꯭ꯔꯥꯅ ꯍꯪꯒꯦ ꯇꯧꯕꯅꯤꯗ ꯁꯥꯎꯗꯦ ꯑꯗꯣ ꯅꯣꯏ ꯃꯥꯅ ꯃꯇꯝ ꯉꯥꯏꯌꯣ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯉꯥꯏꯗꯣꯏꯅꯦꯕ ꯑꯩ ꯑꯗꯣ ꯑꯗꯨꯏ ꯃꯔꯛꯇꯗꯤ ꯄꯥꯎꯗꯤ ꯑꯗꯨꯝ ꯐꯥꯎꯅꯖꯦꯕ ꯀꯣ ꯍꯣꯏ ꯐꯣꯟ ꯅꯝꯕꯔꯗꯣ ꯁꯦꯚ ꯇꯧꯁꯜꯂꯣ ꯑꯩꯒꯤ ꯑꯅꯧꯕ ꯅꯝꯕꯔꯅꯦ ꯍꯣꯏ ꯊꯝꯃꯒꯦ ꯍꯜꯂꯣ ꯖꯤꯕꯤ ꯅꯪ ꯉꯔꯥꯡ ꯃꯦꯝꯗ ꯐꯣꯟ ꯇꯧꯔꯛꯄꯗꯨꯗꯤ ꯑꯩꯒꯤꯗꯤ ꯒꯣꯜꯗꯟ ꯆꯥꯟꯁꯅꯤꯍꯦ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯅꯣꯏꯒꯤ ꯃꯦꯝꯅ ꯅꯪ ꯁꯣꯏꯗꯅ ꯅꯨꯡꯁꯤꯔꯝꯒꯅꯤꯅ ꯍꯧꯖꯤꯛ ꯎꯅꯁꯦꯅ ꯍꯥꯏꯌꯣ ꯑꯗꯨꯗ ꯅꯪꯒꯤ ꯃꯦꯝꯗꯨꯅ ꯌꯥꯔꯛꯑꯗꯤ ꯃꯥꯅ ꯅꯪꯕꯨꯅꯦ ꯊꯥꯡꯒꯩ ꯁꯦꯡꯅ ꯅꯨꯡꯁꯤꯔꯕꯅꯦ ꯍꯧꯖꯤꯛ ꯍꯦꯛꯇ ꯐꯣꯟ ꯇꯧꯁꯜꯂꯣ ꯍꯣꯏ ꯑꯩ ꯇ꯭ꯔꯥꯏ ꯇꯧꯒꯦ ꯊꯝꯃꯒꯦ ꯍꯜꯂꯣ ꯃꯦꯝ ꯋꯥ ꯑꯝꯇ ꯍꯥꯏꯖꯒꯦ ꯇꯧꯕꯅꯤ ꯍꯧꯖꯤꯛ ꯑꯝꯇ ꯎꯅꯕ ꯌꯥꯒꯗ꯭ꯔꯣ ꯀꯩ ꯋꯥꯅꯣ ꯌꯥꯝ ꯊꯨꯅ ꯍꯥꯏꯅꯤꯡꯉꯤꯗꯨꯅ ꯍꯥꯏꯅꯤꯡꯕ ꯋꯥꯗꯤ ꯌꯥꯝ ꯊꯨꯅ ꯍꯥꯏꯍꯧꯗ꯭ꯔꯗꯤ ꯑꯃꯨꯛ ꯍꯥꯏꯕ ꯉꯝꯈꯤꯗꯕꯁꯨ ꯌꯥꯏꯌꯦꯅ ꯑꯩꯁꯦ ꯊꯕꯛ ꯑꯃꯗꯤ ꯂꯩꯕꯅꯦ ꯑꯗꯣ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯛꯀꯦ ꯀꯗꯥꯏ ꯊꯣꯛꯂꯛꯑꯣ ꯍꯥꯏꯅꯣ ꯑꯗꯨꯗꯤ ꯂꯨꯋꯥꯡ ꯁꯥꯡꯕꯝꯒꯤ ꯃꯇꯥꯏ ꯒꯥꯔꯗꯦꯟꯗ ꯉꯥꯏꯔꯝꯃꯒꯦ ꯐꯔꯦ ꯍꯣꯏ ꯊꯝꯃꯒꯦ ꯉꯁꯤꯗꯤ ꯃꯥ ꯑꯩꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯅꯤ ꯅꯪꯅ ꯃꯐꯝꯁꯤꯗ ꯀꯧꯔꯤꯁꯤꯕꯨ ꯀꯔꯤ ꯑꯔꯨꯕ ꯋꯥ ꯂꯩꯒꯦ ꯃꯦꯝ ꯑꯩꯉꯣꯟꯗꯗꯤ ꯌꯥꯝ ꯂꯨꯕ ꯋꯥꯅꯤ ꯍꯥꯏꯔꯣ ꯇꯥꯔꯒꯦ ꯌꯥꯝ ꯂꯨꯕ ꯋꯥꯗꯣ ꯑꯩꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯀꯌꯥꯗ ꯁꯔꯨꯛ ꯌꯥꯃꯤꯟꯅꯔꯝꯕ ꯎꯅꯅꯤꯡꯕ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞ ꯀꯌꯥꯁꯨ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯎꯅꯗꯅ ꯑꯁꯨꯝ ꯍꯧꯈꯤ ꯌꯥꯝ ꯂꯨꯏꯍꯦ ꯅꯪꯒꯤ ꯋꯥꯁꯤꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯌꯥꯝ ꯂꯨꯕ ꯈꯣꯡꯊꯥꯡꯁꯦ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯈꯟꯕꯁꯤꯅꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯕ ꯇꯨꯡ ꯀꯣꯏꯅ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯃꯤꯟꯅꯒꯗꯕ ꯃꯤ ꯑꯃꯒꯤꯗꯃꯛ ꯑꯩ ꯂꯦꯞꯄꯦ ꯑꯩꯅ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯑꯩꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯁꯔꯨꯛ ꯌꯥꯃꯤꯟꯅꯔꯤꯕꯤ ꯅꯨꯡꯁꯤꯕꯤꯗ ꯍꯥꯏꯒꯦ ꯈꯜꯂꯤ ꯃꯥꯅ ꯑꯩꯕꯨ ꯂꯝꯖꯤꯡꯕꯤꯈꯤ ꯑꯩꯅ ꯆꯠꯂꯝꯗꯥꯏꯁꯤ ꯐꯥꯎꯕ ꯃꯥꯅ ꯑꯩꯒꯤ ꯐꯤꯖꯣꯜꯁꯦ ꯈꯟꯕꯤꯈꯤ ꯑꯩꯅ ꯃꯦꯝꯗ ꯈꯜꯍꯩꯗꯕ ꯋꯥꯈꯜ ꯀꯌꯥ ꯈꯜꯂꯨꯕꯗꯒꯤ ꯑꯩꯅ ꯅꯨꯡꯁꯤꯕꯤꯗ ꯌꯥꯝ ꯂꯥꯜꯂꯨꯔꯦ ꯑꯔꯪꯕ ꯐꯖꯕ ꯄꯣꯠꯄꯨ ꯌꯦꯡꯅꯤꯡꯗꯕ ꯄꯥꯝꯗꯕ ꯃꯤ ꯀꯅꯥꯁꯨ ꯂꯩꯇꯦ ꯃꯦꯗꯥꯝ ꯑꯔꯪꯕ ꯄꯨꯝꯅꯃꯛ ꯁꯅꯥꯅꯤ ꯍꯥꯏꯕꯗꯤ ꯂꯥꯟꯒꯅꯤ ꯅꯨꯡꯁꯤꯕꯤꯒꯤ ꯏꯆꯝ ꯆꯝꯖꯕ ꯏꯉꯧ ꯉꯧꯖꯕ ꯃꯇꯧꯗꯨꯅ ꯑꯩꯅ ꯃꯥꯕꯨ ꯀꯥꯎꯕ ꯉꯝꯗꯦ ꯃꯥꯒꯤ ꯃꯐꯝꯗ ꯑꯩ ꯃꯥꯏꯊꯤꯔꯦ ꯉꯁꯤꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯃꯥꯒꯤ ꯃꯐꯝꯗ
ꯆꯤꯡꯅꯗꯅ ꯐꯣꯡꯗꯣꯛꯀꯦ ꯈꯜꯂꯦ ꯃꯗꯣ ꯅꯪꯒꯤ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡꯅꯤ ꯅꯪꯒꯤ ꯑꯁꯦꯡꯕ ꯊꯃꯣꯏꯒꯤ ꯋꯥꯗꯣ ꯍꯧꯖꯤꯛꯃꯛ ꯍꯥꯏꯔꯨꯔꯣ ꯃꯩꯔꯥꯕ ꯑꯗꯣ ꯆꯠꯁꯤꯔ ꯃꯦꯝ ꯅꯪ ꯆꯠꯂꯝꯃꯣ ꯑꯩ ꯃꯐꯝꯁꯤꯒꯤ ꯐꯖꯕꯁꯦ ꯉꯥꯛꯇꯪ ꯌꯦꯡꯉꯨꯈꯤꯒꯦ ꯑꯗꯨꯗꯤ ꯃꯦꯝ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ Mairaba, amda ngako, ngako, amda ngako. Muthanu ne. Nang wado, ko na hiro. Ai thiengre. Nang press ki thabak tu ye chumra. Chume. Aduga Mahindra ki showroom da yawe ye chumra. Chume. Ai na pi gi ba phone number dugi nupi duga nanga. Wari di dum sanari bra. Akhoi nungsi biro. Nuksi gera nuksi roira. Wari bu sanari bra ba. Sanari ba. Mai manak ta nei chatoi je. Pakhoi suno ai thienge chalage ba. Aina James Bond sarga khara ticket pasida ba wa koi gaina mana phone dori nupi du Mahindra gi nupi du ga cham manai na hai ge to ne ba aduga akhoi nuksi gi gai nuksi bi ai nangonda wa amta hai ge na lakni aibu saunu ku nuksibi adumai haino to hoidi nusibi do akhoi chini madi mathakta lehobane kakhatlo mathakta se somda kakhatlo nuksibi Ma'am, mafam sida matau karamna. Masigi kese nang khangkiroi. Ai nangi mem duni. Ngasai nangna propose tawrakpada aina reject tawgena ngaibane. Adubu nangna nungsibida nangna kaya nungsijarambaduna ai maithire. Aidi arang arak ta ngauba aduguma nupido natte aibu thamoi seina nungsibiba nupadune aigi punsigi khongloi oiba pamise aigi dilai phabani asuk mengkraba ingkraba thaja sibo aigi ne na sinabi baga chap manare iche mila hawe Mairaba, kumsira. Koi chawre ni ne. Chawre. Nang dei silai kamai khangi ba. Kai case lerge. Bro case loire. Mangalama khoni gi luhongmagi invitation thinba lakpani bro gi yum thamamni sain mise family loi lak ko lak toine chi phora cha thaksi hello sibo khoi nusibi gi number ro kanano nang aigi ming nusibi kawde as khange ga dorgi nusibi अखोई पार्टी चौड़े नोई मैरा बोय लोय मरी मरी लुंग तौ लेरे मदुगी नंगनब गाड़ी अमते अरेंज तौके तौरी नेमी मैरा बदी कना गा लोहंग दोइबा अस आइने नुपी की फोन नंबर अम पिसलुरेने अदु मादी पुंगाव ngaवरेदना नुपी दुजु महिंद्र शोरूम द थबक तौने होय मोय मनुंग मतम जारे लुहंग बा यारेना मदु नंगनब आई गाड़ी अमते लेहोगे तौलीदा Nito, thamo.
यारे केस खांगे मसी दीवा इते हो हंतकी लुहोंबददी फोन अम पाइरगा सिनुपीजे खंगब्रा उब्रा ना फैजै यम चलुरनुको अखोइ जेसे पी यम नौबनेबा काय देनोदा हंदक तादोई पी जिदी अवाबै पी नते नुंगाइबे पी नि केनो